ꯅꯨꯡꯁꯤ ꯊꯧꯖꯥꯜꯅ ꯊꯜꯂꯕ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯁꯨꯡ ꯑꯣꯖꯥꯁꯤꯡ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯍꯥꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤ ꯑꯃꯨꯛ ꯑꯅꯧꯕ ꯁꯔꯃꯣꯟ ꯑꯃ ꯊꯧꯔꯥꯡ ꯇꯧꯖꯕ ꯉꯝꯖꯕꯁꯤꯒꯤꯗꯃꯛꯇ ꯏꯁꯣꯔꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯩ ꯑꯃꯁꯨꯡ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯕꯅꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯒꯦ ꯇꯥꯃꯤꯟꯅꯁꯤ ꯐꯤꯂꯤꯞꯄꯤꯌꯥ ꯄꯟꯗꯨꯞ 4 ꯄꯗ 6 ꯑꯃꯁꯨꯡ 8 ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯃꯤꯟꯅꯁꯤ ꯀꯔꯤꯁꯨ ꯂꯥꯡꯇꯛꯅꯒꯅꯨ ꯑꯗꯨꯕꯨ ꯃꯔꯝ ꯈꯨꯗꯤꯡꯗ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯍꯥꯏꯖꯕꯅ ꯑꯃꯁꯨꯡ ꯅꯣꯟꯖꯕꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯈꯣꯏꯒꯤ ꯅꯤꯖꯕ ꯑꯗꯨ ꯈꯪꯍꯜꯂꯨ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯏꯪꯊꯕ ꯈꯪꯕ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯗꯣꯛꯂꯕ ꯑꯗꯨꯅ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗ ꯅꯈꯣꯏꯒꯤ ꯊꯃꯣꯏ ꯑꯃꯁꯨꯡ ꯋꯥꯈꯜꯕꯨ ꯉꯥꯛ ꯁꯦꯟꯕꯤꯒꯅꯤ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯅ ꯅꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯁꯔꯃꯣꯟ ꯑꯁꯤꯒꯤꯗꯃꯛꯇ ꯊꯝꯖꯔꯤꯕ ꯊꯤꯝ ꯑꯗꯨꯗꯤ ꯍꯤꯔꯝ ꯑꯗꯨꯗꯤ ꯏꯪꯊꯕ ꯄꯨꯟꯁꯤ ꯀꯔꯝꯅ ꯐꯪꯒꯅꯤ ꯏꯪꯊꯕ ꯄꯨꯟꯁꯤ ꯀꯔꯝꯅ ꯐꯪꯒꯅꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯒꯦ ꯃꯇꯤꯛ ꯃꯒꯨꯟ ꯆꯥꯎꯔꯕ ꯅꯨꯡꯁꯤ ꯊꯧꯖꯥꯜꯅ ꯊꯜꯂꯕ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯆꯥꯅ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯍꯥꯏꯗꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯖꯔꯦ ꯏꯕꯨꯡꯉꯣ ꯑꯩꯍꯥꯛꯅ ꯊꯧꯔꯥꯡ ꯇꯧꯖꯔꯤꯕ ꯏꯪꯊꯕ ꯄꯨꯟꯁꯤ ꯀꯔꯝꯅ ꯐꯪꯒꯅꯤ ꯍꯥꯏꯔꯤꯕ ꯊꯤꯝ ꯑꯁꯤꯗ ꯍꯥꯏꯗꯣꯛꯆꯒꯗꯧꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯅꯍꯥꯛꯄꯨ ꯊꯥꯖꯕ ꯅꯆꯥꯅ ꯅꯥꯏ ꯈꯨꯗꯤꯡꯃꯛꯇ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯊꯕꯛ ꯇꯧꯕꯤꯗꯨꯅ ꯏꯪꯊꯕ ꯄꯨꯟꯁꯤ ꯑꯣꯏꯖꯕ ꯉꯝꯅꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯋꯥꯕ ꯂꯥꯡꯇꯛꯅꯕ ꯈꯨꯗꯤꯡꯃꯛ ꯀꯥꯎꯊꯣꯛꯆꯕ ꯉꯝꯅꯅꯕ ꯍꯔꯥꯎꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ ꯑꯥꯃꯦꯟ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯪꯊꯕ ꯂꯩꯇꯕ ꯂꯥꯡꯇꯛꯅꯕꯅ ꯊꯟꯕꯁꯦ ꯃꯇꯝ ꯑꯃꯃꯝꯗ ꯊꯦꯡꯅꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯄꯨꯛꯅꯤꯡꯗ ꯁꯥꯟꯇꯤ ꯏꯪꯊꯕ ꯂꯩꯇꯕ ꯃꯇꯝꯗꯣ ꯑꯃꯨꯛꯇꯪ ꯈꯜꯂꯒ ꯅꯤꯡꯁꯤꯡꯗꯨꯅ ꯌꯦꯡꯕꯤꯌꯨ ꯃꯇꯝꯗꯨꯗ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯒꯨꯝꯕ ꯇꯧꯐꯝ ꯈꯪꯗꯕ ꯏꯪꯊꯕ ꯂꯩꯇꯕ ꯃꯇꯝꯗꯨꯗ ꯃꯤ ꯑꯌꯥꯝꯕꯅꯗꯤ ꯑꯔꯥꯟꯕ ꯏꯁꯣꯔꯅ ꯌꯥꯗꯕ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯗꯨꯗ ꯃꯤꯑꯣꯏꯕꯅ ꯈꯟꯊꯕ ꯉꯝꯗꯗꯨꯅ ꯁꯨꯁꯥꯏꯠ ꯇꯧꯕ ꯌꯥꯎꯅꯔꯤꯕꯅꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯡꯅ ꯀꯛꯊꯠꯆꯗꯨꯅ ꯁꯤꯖꯕ ꯐꯥꯎꯕ ꯌꯥꯎꯏ ꯒꯥꯔꯤꯗ ꯆꯣꯡꯁꯤꯟꯗꯨꯅ ꯁꯤꯕ ꯌꯥꯎꯅꯔꯤꯕꯅꯤ ꯑꯗꯨꯅ ꯏꯪꯊꯕ ꯂꯩꯇꯕ ꯏꯪꯊꯕ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯁꯨꯡ ꯑꯋꯥꯕꯒꯤ ꯄꯨꯟꯁꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯁꯦꯜ ꯄꯥꯏꯕ ꯃꯤꯡꯆꯠ ꯂꯩꯕ ꯐꯣꯔꯦꯟꯗ ꯊꯕꯛ ꯇꯧꯕ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯀ꯭ꯔꯤꯀꯦꯇꯔꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯇꯥꯏꯕꯪꯅ ꯃꯃꯜ ꯊꯝꯃꯤ ꯑꯍꯦꯟꯕꯅꯤ ꯈꯜꯂꯒ ꯁꯤꯡꯊꯥꯅꯩ ꯏꯪꯊꯕ ꯄꯨꯟꯁꯤꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯪꯐꯝ ꯊꯣꯛꯄꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯅ ꯃꯃꯜ ꯂꯩꯅ ꯈꯟꯒꯗꯧꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯀꯤꯅ ꯆꯠꯀꯗꯧꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯇꯥꯏꯕꯪꯅ ꯈꯜꯂꯤꯕꯁꯤꯡꯗꯨꯒ ꯃꯥꯟꯅꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯖꯤꯁꯨꯅ ꯇꯥꯏꯕꯪꯗ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯂꯩꯅ ꯑꯃꯁꯨꯡ ꯃꯔꯨ ꯑꯣꯏꯅ ꯈꯟꯈꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯗꯨꯗꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒ ꯑꯆꯦꯠꯄ ꯊꯥꯖꯕ ꯌꯥꯕ ꯃꯑꯣꯡꯗ ꯃꯔꯤ ꯂꯩꯅꯕꯁꯤꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯁꯤꯅꯤ ꯅꯍꯥꯛꯀꯤ ꯁꯥꯒꯩ ꯖꯥꯠ ꯑꯆꯧꯕ ꯅꯠꯇ꯭ꯔꯒ ꯃꯆꯥ ꯑꯣꯏꯕꯗꯨ ꯃꯔꯨ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯠꯇ꯭ꯔꯒ ꯍꯩꯇꯕꯗꯨ ꯃꯔꯨ ꯅꯠꯇꯦ ꯂꯥꯏꯔꯕ ꯅꯠꯇ꯭ꯔꯒ ꯏꯅꯥꯛ ꯈꯨꯟꯕꯗꯨꯁꯨ ꯃꯔꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪꯅ ꯏꯁꯣꯔꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯕ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯃꯃꯜ ꯊꯝꯕꯤꯕꯅꯤ ꯑꯗꯨꯒ ꯕꯥꯏꯕꯜꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯕ ꯃꯃꯜ ꯂꯩꯅ ꯈꯟꯕ ꯑꯃꯒ ꯂꯩꯔꯤ ꯃꯗꯨꯗꯤ ꯄꯤꯁ ꯏꯪꯊꯕ ꯍꯥꯏꯕꯁꯤꯅꯤ ꯃꯤꯑꯣꯏꯕꯅ ꯏꯪꯊꯕ ꯍꯥꯏꯕꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯀꯌꯥꯗ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯥꯛꯄꯅꯣ ꯀꯌꯥꯗ ꯑꯋꯥꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤꯕꯅꯤ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯤꯑꯣꯏꯕꯒꯤ ꯗꯤꯄ꯭ꯔꯦꯁꯟ ꯁ꯭ꯇ꯭ꯔꯦꯁꯅꯆꯤꯡꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕꯁꯤꯗꯤ ꯏꯪꯊꯕ ꯍꯥꯏꯕꯁꯤꯅꯗꯤ ꯑꯩꯈꯣꯏꯕꯨ ꯃꯥꯡꯂꯣꯝꯗ ꯆꯦꯟꯈꯠꯅꯕ ꯃꯥꯡꯂꯣꯝꯗ ꯆꯠꯈꯠꯅꯕꯒꯤꯗꯃꯛꯇ ꯊꯧꯅꯥ ꯄꯥꯡꯒꯜ ꯄꯤꯔꯤꯕꯗꯣ ꯏꯪꯊꯕꯁꯤꯅꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯑꯔꯤꯕ ꯋꯥꯂꯦꯞꯅꯕꯗ ꯖꯤꯁꯨ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯃꯥꯏꯆꯧꯅ ꯂꯥꯎꯊꯣꯛꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯏꯪꯊꯕꯒꯤ ꯅꯤꯡꯊꯧ ꯀꯧꯒꯅꯤ ꯍꯥꯏꯅ ꯖꯤꯁꯨꯅ ꯄꯣꯛꯄ ꯃꯇꯝꯗ ꯁꯔꯒꯗꯨꯠ ꯀꯥꯡꯂꯨꯞ ꯑꯃꯅ ꯏꯁꯩ ꯁꯛꯈꯤ ꯃꯗꯨꯗꯤ ꯇꯥꯏꯕꯪꯗ ꯏꯕꯨꯡꯉꯣꯕꯨ ꯄꯦꯜꯍꯜꯂꯤꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯏꯪꯊꯕ ꯍꯥꯏꯅ ꯏꯪꯊꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯏꯪꯊꯕꯅꯤ ꯇꯥꯏꯕꯪ ꯄꯥꯟꯅ ꯄꯤꯕ ꯏꯪꯊꯕꯗꯨ ꯅꯠꯇꯦ
Jisudi Prince of Peace Ingthaba Yubarasni hai na Bible na hari bani nong mahang na hi da tumlingai da nong nungsit lai madu da sebok sing na aikoi siba tare hai don hodok padu da mahang na haugatlaga ahan ba oina hek hai ba do ingthau tapthau hai na nong nungsit adu da samadru da hai khi bani mahang na asiba da gi hingat laglaga mahang na wahai ama ahan ba oina hai khi madudi nakhoi da tapthaba ingthaba oisanu hai na Paul gi chithi khuding da aikoi na parabadi haurak pada uba phangi madudi nakhoi da thaujal amasu ingthaba marang kaina leibisanu haina aikoi na khangi imung manung kharadi tha gi lupa lak ani hum income to ba yawi adugumba imung aduda ingthaba di leite masina takpadi yum aduda Jesu Christ leite aduna tha gi lupa lising tara kun khakte income to ba imung manungsu aikoi irakta mayam yawi adubu Jesu ga loina nan leibagi maram na makhoi marakte makhoi imung manung adu ingthaba lei maram aduna ingthaba leitragadi aikoi irakta aikoi na uba phangi madudi ingthaba leitragadi mi na arapa lamda phajaba lamda natraga laifam gumba da ingthaba phangnaba awaba koknaba haiduna chatpa yawi mafam duda chatpadu karisu kaide imung manungi entertain gi damakta chatpiu ai isagi awaba koknaba nungai thongdaba gi damakta chatpiu adubu aina haijaningi madudi mafam arapada koina chatluragasu ingthabadi phangloi ingthaba haibasidi subnatagi Jesu da changjaba amasu magi haiba inba adugma matam aduda subnatagi Jesu Christagi mateng tana phangada ingthaba haibase phangadabani maramdi ingthabagi horofam haibase Jesu Christani haibase aikoi sengna khangba phai mahak natana mahak yaudana ingthaba suklai leiroi Ishorgi ingthaba haibase karamna phangadagi haibagi matangda Bible dagi mafam amadagi ai ishorgi wahayase share tawjage adubu ahanbadadi ingthaba haibasi karamna aikhoidagi mangkhibano haibagi matangda ai ahanbada haidok chanaba thorang tawjage ahanbadadi aikoi pumna makki punsida problem awaba nungaitab amamam leiribani ama loikhrabasu asum hanna anoba problem ama thorakpa lepte matam kharagi mamangda problem ama loikhibata ngairi amuk anoba problem ama muk lai aikhoina khangadobadi shaitandi yamna singba phattaba thawaini mahangna khangi mi amagi punsida ingthabase karamna manghangani haibase mahakna sengna khangi mahangna aikhoyi punsida natraga imung manungda soiriba natraga akaiba phibam aduda leiriba wafam aduda aikhoyi mieng amadi wakhalse matam pumbada maduta khannanaba maduta yengnanaba honnahangani atopa chakhatnabagi harawnanabagi wakhal khanba ngamhande khodamoina yum palabi nupi amana magi mapuroibado yu ngawba mi natraga yamna oktaba nupa oiragadi shaitana magi nupa du khaktagi wakhal khalhangani nungsidaba phawhalli hatke haibagi wakhal phawba phawhalli mabu thadoklamlaga atopa amada yum pan khrage haiba phawba nupi aduda phawhanbani adubu magi mapuroiba dugi damakta nupi duna mittagi pirang sinthaduna ishorda haijage kapchage haibagi wakhaldi shaitana phawhandi nupa dugi maramda phattabata khanduna imung manungi ingthaba tapthaba da pungmang manghallibani matai manawbu nungsinhandabase shaitangi thabakni haibase khanthaba ngamhande aduga mathangda ingthaba mangkhibagi matangda amuk yengminasi hojigi matamasida mafam pumnamakta lockdown gi maramna mi kaya gi job mangkhre business down oiri thabak leitabagi maramna charam thaklam khangdaba tawpham khangdaba mi kaya leiribani aduga hojigi matamasida masangamdaba yauragadi makhal makhagi test kaya tawba yaunari result kari orakadage khanbada wana ngaiba yauribani shaitana khangi mi gi pukningda karamba matamda kari nganglagadi kari khantahalagadi ingthaba mangkhigani haibase mahangna khangi kanagumba kharadadi haukiba punsida phattaba tawkhiba singdo ningsinghanduna ishordagi wakhal hantahangani nangdi phattaba matik chadaba mini papini hena phattanabagi pungning pokhangani nangi haijaba ishorna tabiroi nangondagi ishorna yamna lapthokhare prarthana tawrunu pakhumsu phangloi asum haina
असुम हाइना मोंग मोंगी पुंगनिंग हंथबगी वाखल मयाम अमा शैतान फावहलकनी असुमना अखोगी इंगथबदो महांगना मांगहल्लिबनी अखोइदा इंगथब लेतबगी अतोप मरम अमना नंगा अतोपगा लेनरिबा मरीदु फजदबा नुंगाइनदबा ओइबसिनी अखोइगी पुनिंगदा कयारक हन्ना हन्ना ईश्वरना खंगहलपा मतम लई मदुदी नुंगाइनद्रिबा मीदुगा याननबा नुंसिननबा होतनौ अदुबा अखोइना मदुगी खोंजेलदु नमथारे हारगा अइगी अपामबदा असुम चन्ननबा तवी ईश्वरनदी तन्नखरबा मरीदो अमुक सेमगतलु हारिबनी मरमदी मदुगुमना नहाकना तौद्रगदी इंगथब लेरोय हाइजबसु अखोइगी हाइजबसु ताबीदबा याबनी अइना हाइजनिंगबदी मी खुदिंगा नुंसी चानना लेननबा होतनरो हाइबदी नत्ते अदुबु मरु ओइना हाइजनिंगबदी कना अमत्तगी मरमदा नहाकी थमोइदा हेट हाइबदी नुंसीबा ngamdaba पुनिंगदो थंबिगनु ngamlabadi मीदुगा चमथोकनरगा ताइसिनरगा इंथना लेबियु हाइजनिंगी मसीमक प्रभु जीशुगी अपाम्बदुसुनी नुंसिनदबा नुंगाइनदबा सिगी मरमना असुम तपना तपना हेन हेन फत्तबा ओहलकपा याबनी अदुना नोंगमदी नंगना नुंसिदबा मीदुना अवाबा खुदोंथीबा ताबा मतमदा नंगोंदा हरावबा नुंगाइबा पोक्तुना नंगना पेन्नदुना नोकपा याबनी मसीनी हेट नुंसिनदबा हाइबसे मसी ईश्वरना यामना पामदबा अखोइगी लिचतनी हाइबदो अखोइ खंगमिनसी नुंसिनदबा हाइबसिदी अइगा यानदबा अतोपा अमदुगी अवाबा मतमदा नोकनी अदुबु कॉम्पेशन नुंसिबीबा नत्रगा वामिन्नबा हाइबसिदी अतोपगी अवाबा नुंगाइतबा उरगा मित्तगी पी सिनथबा मखै अवाबदुदा सरुक यागनी मसी अखोइ निंसिंगमिनसी अदुनदी अखोइ इंगथबा हाइबसी करमना फंगनी बाइबल ना हाइरी मतम लेबा खिबिकता प्रभुदा हरावबियु मसीदा हाइबसी संडे क्रिसमस नत्रगा कैंपेन रिवाइवल मीटिंग गुंबा असिना चिंगबा खक्तदा हरावबियु हाइबा नत्ते हौजिकी मतमसीदा मी खरादी ताइबंगी हराव नुंगाइबदा मतम लेली अखोइना खंगदौबदी ताइबंगी ओइबा हराव नुंगाइबसिदा पेंथोक्तुना नुंगाइना लेरबदी नंग अइगी थमोइदा ईश्वरगी ओइबा थवाइगी ओइबा हरावबा अमसु इंगथबदो लेत्रे हाइन हाइरिबनी ईश्वरगी नत्रगा थवाइगी मपान हरावरी हाइबगी खुदमदी करिनो हारगदी अखोइना अमुक हन्ना ताइबंग पानबगी हराव नुंगाइबदो थीरुबगी नत्रगा खल्लुबगी दरकार ओइद्रे अइगी थमोइदा लेरिबा ईश्वरगी ओइबा हरावबदो लेम पाथोक्तुना अतोपदसु पिथोकपा येंथोकपा ngamgani ताइबंग पानबगी ओइबा हराव नुंगाइबतुदा खंदुना लेरबदी मदुदा फंगननबा ngauduna लेरबदी ईश्वरगी हरावबा अमसु इंगथबदो नंगोंदगी पुंगमांग मांगखरे हाइबसे खंगहल्लिबनी अफबा वापाउगी दमक्ता पोलना रोमगी कैसुम संगदा अवाबा खांगदुना लेरिंगे मतमदुदा फिलिपिसिंगदा मतम लेबा खिबिकता प्रभुदा हरावबियु हाइना हाइबा ngamba नुपानी अखोइ पुंगमंगना हरावना लेबसी पामी अदुबु मसी मतम पुंबदा ओइथोक्ते मरम अमदगी नत्रगा मरम अमदा नुंगाइतबा साउनिंगबा पुंगनिंग वाबा पुंगनिंग हंथबा मयाम अमा थोई मसी अखोइ इसा इसाना खंगनरिबा थेंगनरिबा ngakतनी अदुबु करम हाइना हरावना लेबा यागदगे हाइबगी मतंगदा खरा हाइजगे फिलिपि सिंगलुपता पोलना हाइरी मतम लेबा खिबिकता प्रभुदा हरावबियु अमुक्का इन हाइगनी हरावबियु महाकना हरावबियु हाइरिबसे अखोइना करमना हरावना लेगनी बाइबलना ईश्वरगी वाहिसे मचेत खरदंग हारगा तोक्थोक्तबनी हाइखरबा वाहिदो मपुंग फाना अमुक फोंदोक्तुना अखोइदा ताकपीबनी हरावबियु हाइबसिगी मखा तारकबदा हाइरी नखोइगी पुंगनिंग थोटपदो मी पुनमंगना खंगबा ओइसनु प्रभु नक्सिलगले हाइबदी प्रभु थुना लेंगलकलनी करीमता वागनु लांगतंगनगनु हाइरी लांगतंगनबसिना मीबु हरावहनबा ngamde अदुबु अखोइना खंगबा याबदी अखोइगी नुंगदा लेरिबा ईश्वर से लाकदबा नक्सिलगले यामना थुना अखोइगी ईश्वरबु लेचिल मरक्ता उबा फंगलगनी महांगना अखोइबु मनाक्ता पुबीरगनी अखोइबु मपुंग फाना अरान खबम फंगहनबीरनी लेचिल मरक्ता महाकी मौबु लौबा लागलनी महाकी मचासिंगबु महाकी सिंगलुपु लौबा लागलनी
ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯍꯛꯆꯥꯡꯁꯤꯗꯒꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒ ꯎꯅꯒꯅꯤ, ꯃꯥꯒ ꯂꯣꯝꯕ ꯅꯥꯏꯗꯅ ꯂꯩꯃꯤꯟꯅꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯍꯤꯐꯝ ꯀꯥꯗꯨꯗ ꯐꯛꯂꯥꯡꯗ ꯑꯩꯈꯣꯏꯅ ꯂꯥꯏꯅ ꯎꯕ ꯌꯥꯕ ꯃꯑꯣꯡꯗ ꯆꯦ ꯑꯃꯗ ꯆꯥꯎꯅ ꯏꯔꯒ ꯊꯦꯠꯄꯤꯌꯨ, ꯃꯗꯨꯗꯤ ꯄ꯭ꯔꯚꯨ ꯊꯨꯅ ꯂꯦꯡꯂꯛꯂꯅꯤ ꯍꯥꯏꯅ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯏꯪꯊꯍꯟꯒꯅꯤ, ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯋꯥꯕ ꯂꯥꯡꯇꯛꯅꯕꯁꯦ ꯀꯥꯎꯊꯣꯛꯄ ꯉꯝꯒꯅꯤ, ꯈꯟꯗꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯔꯔꯣꯏꯗꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯨ ꯃꯥꯡꯈꯤꯒꯗꯧꯔꯤꯕ ꯑꯁꯤꯒꯤꯗꯃꯛ ꯋꯥꯔꯨꯕꯒꯤ ꯂꯥꯡꯇꯛꯅꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯅꯛꯅ ꯂꯩꯔꯤꯕ ꯏꯁꯣꯔꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯗꯕꯁꯨ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯕꯒꯤ ꯃꯈꯥ ꯇꯥꯕꯗꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤ: ꯋꯥꯐꯝ ꯈꯨꯗꯤꯡꯗ ꯍꯥꯏꯖꯕ ꯅꯣꯟꯖꯕ ꯑꯃꯁꯨꯡ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯄ꯭ꯔꯚꯨꯒꯤ ꯃꯥꯡꯗ ꯆꯪꯖꯧ꯫ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ, ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯏꯪꯊꯅ ꯂꯩꯒꯦ ꯈꯜꯂꯗꯤ ꯄꯨꯛꯅꯤꯡ ꯋꯥꯕꯗꯨ ꯊꯥꯗꯣꯛꯎ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯋꯥꯔꯗꯤ ꯏꯁꯣꯔꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯨꯝꯅ ꯏꯁꯥꯕꯨ ꯀꯠꯊꯣꯛꯆꯕꯒ ꯂꯣꯏꯅꯅ ꯍꯥꯏꯖꯕ ꯇꯥꯏ꯫ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯕꯝ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯈꯜꯂꯔꯣꯏ ꯍꯥꯏꯅ ꯋꯥꯈꯜꯅ ꯈꯜꯂꯁꯨ ꯈꯟꯗꯕ ꯉꯝꯗꯦ꯫ ꯃꯤꯅ ꯑꯩꯈꯣꯏꯕు ꯃꯈꯣꯏꯒꯤ ꯋꯥꯐꯝꯗꯨꯗ ꯈꯟꯗꯕ ꯌꯥꯗꯕ ꯃꯑꯣꯡꯗ ꯂꯩꯍꯟꯕꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯌꯥꯝꯅ ꯋꯥꯔꯕꯗꯤ ꯏꯁꯣꯔꯗ ꯍꯥꯏꯖꯧ ꯍꯥꯏꯔꯤ, ꯃꯉꯣꯟꯗ ꯈꯪꯍꯜꯂꯨ ꯍꯥꯏꯔꯤ, ꯅꯣꯟꯖꯧ ꯍꯥꯏꯔꯤ, ꯑꯔꯣꯏꯕꯗ ꯊꯥꯒꯠꯂꯨ ꯍꯥꯏꯔꯤ꯫ ꯃꯁꯤꯅ ꯈꯪꯍꯟꯕꯗꯤ ꯏꯁꯣꯔꯅ ꯄꯥꯡꯕꯤꯔꯦ, ꯏꯁꯣꯔꯅ ꯇꯥꯕꯤꯔꯦ ꯍꯥꯏꯗꯨꯅ ꯊꯥꯖꯧ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯤꯑꯣꯏꯕꯒꯤ ꯈꯪꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯏꯪꯊꯕ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯊꯃꯣꯏ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯉꯥꯛ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯍꯥꯏꯔꯒꯗꯤ ꯅꯪ ꯑꯩꯅ ꯏꯁꯣꯔꯗ ꯄꯨꯝꯅꯃꯛ ꯄꯤꯁꯤꯟꯕ ꯃꯇꯝ ꯑꯗꯨꯗꯅꯤ꯫ ꯃꯗꯨꯗꯤ ꯖꯤꯁꯨꯅ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯑꯌꯣꯜ ꯑꯔꯥꯜ ꯄꯨꯕꯤꯈ꯭ꯔꯦ, ꯑꯗꯨꯒ ꯃꯥꯒꯤ ꯑꯁꯦꯡꯕꯗꯣ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯄꯨꯝꯕ ꯄꯨꯕꯤꯈ꯭ꯔꯦ, ꯃꯥꯒꯤ ꯙꯔꯃ ꯆꯦꯟꯕ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯁꯣꯜ ꯑꯅꯥ ꯄꯨꯝꯕ ꯄꯨꯕꯤꯈ꯭ꯔꯦ, ꯃꯥꯒꯤ ꯄꯥꯡꯒꯜ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯄꯤꯕꯤꯔꯝꯂꯦ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯃꯒ ꯍꯥꯏꯔꯤ, ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯂꯥꯡꯇꯛꯅꯕ ꯃꯉꯣꯟꯗ ꯁꯤꯟꯅꯔꯣ, ꯃꯥꯒꯤ ꯏꯪꯊꯕꯗꯨ ꯂꯧꯖꯔꯣ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯁꯦꯡꯅ ꯀꯠꯊꯣꯛꯄ, ꯄꯤꯁꯤꯟꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤ꯫ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ, ꯄꯨꯛꯅꯤꯡ, ꯋꯥꯈꯜ, ꯊꯋꯥꯏ, ꯍꯛꯆꯥꯡ ꯑꯁꯦ ꯁꯦꯡꯅ ꯄꯤꯁꯤꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯀꯌꯥꯔꯛꯇꯤ ꯍꯥꯏꯖꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯕꯗꯨ ꯂꯣꯏꯔꯛꯄꯗ ꯑꯩꯈꯣꯏꯅ ꯋꯥꯕꯒꯤ ꯅꯠꯇ꯭ꯔꯒ ꯂꯥꯡꯇꯛꯅꯕꯒꯤ ꯃꯔꯝꯗꯨꯗ ꯑꯃꯨꯛ ꯈꯟꯗꯨꯅ ꯂꯩꯕ ꯌꯥꯎꯏ꯫ ꯃꯁꯤꯗ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯗꯤ, ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯤ ꯍꯥꯏꯖꯔꯤ, ꯑꯗꯨꯕꯨ ꯊꯥꯖꯕꯗꯤ ꯊꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯅ ꯊꯥꯖꯕ ꯊꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯃꯇꯪ ꯍꯥꯏꯖꯒꯦ꯫ ꯑꯩꯍꯥꯛ ꯅꯧꯅ ꯊꯥꯖꯕ ꯍꯧꯔꯛꯄ ꯃꯇꯝꯗꯨꯗ ꯑꯩꯍꯥꯛ ꯑꯁꯦ ꯃꯍꯥꯖꯣꯟ ꯑꯃꯒꯤ ꯃꯈꯥꯗ ꯁꯤꯡꯖꯃꯩ ꯆꯤꯉꯥꯃꯊꯛ ꯆꯤꯔꯣꯝ ꯂꯩꯀꯥꯏ ꯏꯝꯐꯥꯜꯗ ꯕꯤꯂꯥꯃꯥꯇꯤꯒꯤ ꯗꯨꯀꯥꯟ ꯇꯧꯗꯨꯅ ꯑꯩ ꯑꯁꯦ ꯂꯩꯖꯔꯝꯃꯤ꯫ ꯗꯨꯀꯥꯟ ꯑꯗꯨ ꯍꯣꯜꯁꯦꯂꯔꯅꯤ꯫ ꯃꯄꯨꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯖꯅ ꯗꯨꯀꯥꯟꯗꯨ ꯁꯤꯟꯅꯕꯅꯤ꯫ ꯑꯩꯒꯤ ꯃꯈꯥꯗ ꯗꯨꯀꯥꯟ 13-14 ꯔꯣꯝ ꯂꯩꯕꯅꯤ꯫ ꯃꯣꯏꯔꯥꯡꯈꯣꯝꯗꯒꯤ ꯍꯧꯔꯒ ꯀꯥꯟꯆꯤꯄꯨꯔ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕꯅꯤ꯫ ꯃꯇꯝꯁꯤꯗ ꯅꯧꯅ ꯊꯥꯖꯔꯛꯄꯒꯤ ꯃꯔꯝꯅ ꯊꯋꯥꯏꯁꯨ ꯌꯥꯝꯅ ꯌꯥꯎꯏ, ꯑꯗꯨꯕꯨ ꯁꯟꯗꯦꯗ ꯆꯔꯆ ꯀꯥꯕꯗ ꯗꯨꯀꯥꯟꯁꯤꯅ ꯑꯄꯟꯕ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯁꯟꯗꯦꯗꯅ ꯄꯣꯠ ꯌꯣꯟꯕꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯌꯥꯝꯕꯒꯨꯝ ꯇꯧꯏ꯫ ꯃꯁꯤꯗꯒꯤ ꯆꯍꯤ 10 ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯁꯟꯗꯦ ꯑꯣꯏꯔꯕꯁꯨ ꯂꯨꯄꯥ ꯂꯥꯈꯃꯨꯛꯀꯤ ꯕꯤꯂꯥꯃꯥꯇꯤꯁꯦ ꯉꯥꯏꯍꯥꯛꯇꯪꯗ ꯍꯦꯛꯇ ꯌꯣꯟꯕ ꯌꯥꯎꯏ꯫ ꯑꯩꯅꯗꯤ ꯃꯁꯤ ꯁꯩꯇꯥꯟꯒꯤ ꯑꯊꯦꯝꯕꯅꯤ ꯈꯜꯂꯤ, ꯃꯔꯝꯗꯤ ꯄꯣꯠ ꯌꯥꯝꯅ ꯁꯤꯠꯄꯁꯤꯅ ꯆꯔꯆ ꯆꯠꯄ ꯉꯝꯗꯕꯗꯣ ꯌꯥꯝꯅ ꯑꯩ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯥꯔꯤꯕ ꯆꯔꯆꯇꯨꯒꯤ ꯑꯦꯚꯥꯟꯖꯦꯂꯤꯁ ꯑꯣꯏꯅ ꯂꯩꯕꯗꯣ, ꯑꯩꯈꯣꯏ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯑꯦꯜ ꯂꯣꯀꯦꯟꯅꯤ꯫ ꯁꯤꯡꯖꯃꯩ ꯄ꯭ꯔꯦꯁꯕꯤꯇꯦꯔꯤꯌꯟ ꯆꯔꯆꯀꯤ ꯑꯦꯚꯥꯟꯖꯦꯂꯤꯁ ꯑꯣꯏꯅ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯕꯅꯤ꯫ ꯑꯩ ꯑꯣꯖꯥꯁꯤꯒꯤ ꯀꯥꯎꯟꯁꯦꯂꯤꯡꯗꯒꯤꯁꯨ ꯑꯩꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯕꯨ ꯃꯁꯛ ꯈꯪꯖꯈꯤꯕꯅꯤ꯫
ꯑꯣꯖꯥꯁꯤꯗ ꯑꯩꯒꯤ ꯑꯋꯥꯕ ꯂꯥꯡꯇꯛꯅꯕꯗꯣ ꯌꯥꯝ ꯇꯣꯏꯅ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯁꯦꯌꯔ ꯇꯧꯏ ꯃꯔꯝꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯗ ꯆꯔꯆ ꯀꯥꯕꯗ ꯑꯌꯦꯠꯄ ꯑꯣꯏꯅꯤ ꯈꯟꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯔꯛꯇ ꯅꯣꯡꯃꯥꯏꯖꯤꯡ ꯈꯔ ꯗꯨꯀꯥꯟ ꯍꯥꯡꯈꯤꯗꯕ ꯌꯥꯎꯏ ꯃꯗꯨ ꯑꯩꯒꯤ ꯃꯍꯥꯖꯣꯟ ꯑꯗꯨꯅ ꯈꯪꯕꯗꯒꯤ ꯑꯩꯕꯨ ꯌꯥꯝꯅ ꯁꯥꯎꯈꯤꯕꯅꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1-2 ꯐꯥꯎꯕꯗꯤ ꯁꯟꯗꯦ ꯑꯣꯏꯔꯁꯨ ꯗꯨꯀꯥꯟ ꯍꯥꯡꯒꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯣꯜꯂꯕꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯈꯤ ꯃꯗꯨꯗ ꯑꯣꯖꯥꯁꯤꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯏ ꯅꯪꯅ ꯇꯧꯔꯤꯕ ꯗꯨꯀꯥꯟꯁꯦ ꯅꯪꯒꯤ ꯑꯣꯏꯅꯤꯡꯕ꯭ꯔꯥ ꯅꯪꯅ ꯇꯧꯔꯤꯕ ꯗꯨꯀꯥꯟꯁꯦ ꯅꯪꯒꯤ ꯑꯣꯏꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅꯗꯤ ꯃꯥꯒꯤ ꯋꯥꯐꯝꯗꯣ ꯐꯥꯒꯤ ꯑꯣꯏꯅ ꯂꯧꯏ ꯃꯔꯝꯗꯤ ꯑꯣꯏꯔꯔꯣꯏꯗꯧꯕ ꯋꯥꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯤꯟꯅꯗꯤ ꯐꯣꯡꯗꯣꯔꯛꯏ ꯑꯗꯨꯝ ꯍꯥꯏꯅ ꯑꯣꯏꯕ ꯌꯥꯔꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯣꯖꯥꯁꯤꯅꯗꯤ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯕ ꯍꯧꯏ ꯉꯁꯤꯗꯒꯤ ꯗꯨꯀꯥꯟ ꯑꯁꯦ ꯅꯪꯒꯤ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯍꯧꯔꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯑꯌꯨꯛ ꯈꯨꯗꯤꯡ ꯃꯥꯒꯤꯗ ꯂꯥꯛꯎ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏ ꯑꯩꯗꯤ ꯑꯣꯖꯥꯅ ꯍꯥꯏꯕꯒꯤ ꯑꯁꯨꯝ ꯇꯥꯕꯒꯤ ꯋꯥꯅꯤ ꯊꯥꯖꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯄ꯭ꯔꯥꯔꯊꯅꯥꯗꯤ ꯍꯦꯛ ꯑꯗꯨꯝ ꯇꯧꯃꯤꯟꯅꯩ ꯑꯗꯨꯕꯨ ꯄ꯭ꯔꯥꯔꯊꯅꯥꯗꯣ ꯑꯁꯨꯝ ꯃꯊꯪ ꯅꯨꯃꯤꯠ 15ꯅꯤꯃꯨꯛ ꯇꯧꯔꯛꯂ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯑꯀꯟꯕ ꯊꯥꯖꯕ ꯑꯃ ꯄꯣꯛꯂꯛꯏ ꯃꯗꯨꯗꯤ ꯑꯩ ꯃꯄꯨꯗ ꯆꯠꯇꯨꯅ ꯍꯥꯏꯔꯨꯔꯒꯦ ꯁꯣꯏꯗꯅ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯑꯃ ꯂꯥꯛꯏ ꯑꯣꯖꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗ꯭ꯔꯤꯕꯔꯥ ꯊꯧꯅꯥ ꯂꯩꯇ꯭ꯔꯤꯕꯔꯥ ꯗꯨꯀꯥꯟꯁꯦ ꯏꯁꯣꯔꯅ ꯅꯉꯣꯟꯗ ꯄꯤꯔꯕꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤ ꯑꯩꯇꯅ ꯊꯥꯖꯕ ꯉꯝꯈꯤꯗꯕꯅꯤ ꯃꯔꯝꯗꯤ ꯗꯨꯀꯥꯟꯗꯨ ꯃꯇꯝꯗꯨꯗ ꯗꯤꯃꯥꯄꯨꯔꯗꯒꯤ ꯕꯤꯂꯥꯃꯥꯇꯤ ꯒꯥꯔꯤ ꯂꯥꯛꯄ ꯅꯨꯃꯤꯠꯇꯗꯤ ꯂꯨꯄꯥ ꯂꯥꯛ 4-5 ꯐꯥꯎꯕ ꯅꯣꯡꯃꯗ ꯍꯣꯜꯁꯦꯜꯗ ꯌꯣꯜꯂꯤꯕ ꯗꯨꯀꯥꯟꯅꯤ ꯑꯩꯒꯤ ꯑꯣꯏꯕꯗ ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤꯕꯅꯤ ꯑꯩꯗꯤ ꯃꯄꯨꯒꯤ ꯃꯈꯥꯗ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 3,000 ꯈꯛꯇ ꯁꯦꯂꯔꯤ ꯑꯣꯏꯅ ꯐꯪꯂꯒ ꯊꯕꯛ ꯁꯨꯖꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯗꯨꯀꯥꯟꯁꯤꯗꯒꯤ ꯃꯄꯨꯒꯤ ꯑꯣꯏꯅ ꯊꯥ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ ꯂꯥꯛ 2-3ꯗꯤ ꯏꯟꯀꯝ ꯂꯩꯔꯤꯕꯅꯤ ꯔꯤꯇꯦꯜ ꯆꯣꯏꯅ ꯌꯣꯟꯕꯗꯨ ꯊꯥꯗꯕꯤꯗ ꯍꯣꯜꯁꯦꯜ ꯈꯛꯇꯗꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯥꯛ 30 ꯄꯣꯠꯇꯤ ꯌꯣꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯥꯔꯊꯅꯥꯗꯒꯤ ꯄꯥꯡꯒꯜ ꯐꯪꯕꯒꯤ ꯃꯔꯝꯅ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯊꯪꯒꯥꯜ ꯕꯖꯥꯔꯗ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯆꯠꯇꯨꯅ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯃꯄꯨꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏ ꯚꯩꯌꯥ ꯑꯩꯅ ꯇꯧꯔꯤꯕ ꯗꯨꯀꯥꯟꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯣ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯔꯨꯏ ꯑꯩꯒꯤ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯗ ꯗꯨꯀꯥꯟ ꯃꯄꯨꯗꯨ ꯃꯤꯀꯨꯞ 1-2 ꯃꯨꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ ꯑꯩꯁꯨ ꯃꯤꯍꯨꯟꯁꯦ ꯀꯟꯅ ꯆꯣꯡꯉꯤ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯁꯦ ꯈꯜꯂꯨꯔꯒ ꯃꯤꯀꯨꯞ 1-2ꯒꯤ ꯃꯇꯨꯡꯗ ꯃꯄꯨꯗꯨꯅ ꯉꯥꯡꯊꯔꯛꯄ ꯆꯩꯊꯔꯛꯄ ꯃꯌꯥꯝꯁꯤ ꯃꯗꯨꯁꯨ ꯃꯇꯨ ꯃꯆꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯅꯪꯕꯨ ꯏꯆꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯏꯅꯥꯎꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯤꯅꯤ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤ ꯀꯔꯤꯅꯣ ꯅꯪꯁꯦ ꯕꯤꯁ꯭ꯋꯥꯁꯘꯥꯠ ꯇꯧꯕ ꯍꯥꯏꯕꯗꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕ ꯊꯥꯖꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯒ ꯑꯁꯨꯝ ꯃꯊꯪ ꯉꯥꯡꯊꯔꯛꯄꯁꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯁꯦꯒꯥꯏꯔꯒ ꯂꯩꯅꯨꯡꯗ ꯆꯪꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅ ꯑꯩꯁꯦ ꯈꯟꯈꯤꯕꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈꯤꯕꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯒ ꯑꯩꯒ ꯍꯦꯛꯇ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤ ꯑꯩꯍꯥꯛ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯒ ꯂꯝꯕꯤ ꯃꯁꯛ ꯎꯗꯉꯩ ꯆꯨꯝꯗ꯭ꯔꯤꯡꯅ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯆꯠꯂꯤ ꯄꯥꯎꯗꯨ ꯇꯝꯃꯤ ꯑꯗꯨꯕꯨ ꯑꯣꯖꯥꯅꯗꯤ ꯅꯣꯛꯂꯒ ꯇꯥꯏ ꯃꯥꯒꯤ ꯅꯣꯛꯄꯗꯨꯗ ꯑꯩꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯅ ꯁꯥꯎꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯆꯤꯟꯅꯗꯤ ꯐꯣꯡꯗꯣꯛꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯃꯤꯟꯅꯔꯦ ꯄ꯭ꯔꯥꯔꯊꯅꯥ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯥꯏꯔꯒꯦ ꯅꯪ ꯑꯃꯨꯛꯀ ꯆꯠꯂꯨ ꯗꯨꯀꯥꯟꯁꯦ ꯅꯉꯣꯟꯗ ꯄꯤꯅꯅꯕ ꯍꯥꯏꯔꯨꯒꯗꯕꯅꯤ ꯃꯔꯝꯗꯤ ꯃꯄꯨꯗꯨꯗ ꯏꯁꯣꯔꯅ ꯊꯕꯛ ꯇꯧꯕ ꯍꯧꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤ ꯃꯗꯨꯗ ꯑꯩꯅꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯗꯨꯀꯥꯟꯒ ꯁꯨꯛꯇꯧ ꯇꯧꯖꯔꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯅꯨꯡꯇꯤꯒꯤ ꯎꯅꯗꯨꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯁꯤ ꯍꯧꯏ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯁꯤꯗ 10 ꯃꯇꯨꯡꯗ ꯆꯥꯎꯔꯥꯛꯅ ꯊꯥ ꯃꯈꯥꯏꯃꯨꯛꯀꯤ ꯃꯇꯨꯡꯗ ꯑꯣꯖꯥꯅ ꯑꯃꯨꯛ ꯀꯟꯅ ꯍꯥꯏꯕ ꯍꯧꯏ ꯆꯠꯂꯨ ꯑꯃꯨꯛꯀ ꯍꯥꯏꯔꯨꯆꯣ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯌꯥꯔꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤ ꯃꯨꯟꯅ ꯈꯜꯂꯒ ꯑꯩ ꯑꯃꯨꯛ ꯀꯤꯅ ꯏꯀꯥꯏꯅ ꯃꯌꯨꯝꯗ ꯆꯠꯂꯤ ꯃꯔꯝꯗꯤ ꯑꯣꯖꯥꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗ ꯑꯩꯅ ꯌꯥꯝ ꯑꯆꯦꯠꯄ ꯊꯥꯖꯕꯁꯨ ꯊꯝꯃꯤ ꯀꯤꯔꯕꯁꯨ ꯀꯤꯅ ꯆꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯑꯩ ꯄꯣꯛꯏ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯌꯥꯔꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯈꯤꯕꯅꯤ ꯑꯗꯨꯅ ꯏꯀꯥꯏꯅ ꯃꯌꯨꯝꯗ ꯆꯠꯂꯦ ꯑꯁꯤꯒꯤ
asigi mamangdadi nungtigi akhoi Thangal Bazar da magi dukan adu da akhoi thengnari bani ato wari adum shanari bani adubu mayumda chatpa numit adu dadi aibu harau na kausinduna phamhalli magi nupida cha puhallai kari wari leire haina mangna wado haudorai aina dukan gi wafam du haudoi mangna wakhal khantaba tawdana hairagi fare nangsu nupi angang leirabani na nangisu khandaba yade fare baki kayam leiba stock ta pot kayam leiba hisab do iraga pikhalo aduga nangi tongan account ama thamage leiriba stock amount adudagi nangi ona tawba horo haina ingoda dukan do mahana numit aduda sinarakhi bani hariba numit asida aina laktuna ojada tamkhiba mapuga unaba matamaduda aina harau khiba singdo numit ado ngasisu khallubada ai puningda hakchangda tujungba phau yamna harauba nungai khiba numit ado matam aduda su mapuduna ingoda sinakhiba do baki da leiba do thadana stock khakta da lupa lag manga romgi pot oigani asumna road amasung cement gi dukan oina isagi lanai gi oina dukan tawduna ningtamna ningna sangda chatuna penna matam aduda aina thogalase tawjakhibani aduna marupsing aikoina awaba langtaknaba matamda isorda haijaba nonjaba amasung thagatpa matamda aikogi haijaba duda mahangna thabak tawbi haibase aikoi khangminasi aduna aikoina awaba wakhalda ingthaba leitana aikoi hingadoba natte adugi mahuttadi isorda harauba phongdoktuna thagattuna hena magi mafamda naksingadabani aduna aikogi irakta mi kayam yauri madudi aikoi प्रार्थना di tawi adubu प्रार्थना gi matungda thajabagi punchida level ama step ama khaka mathak lomda thajabada kankhat pase aikoi gi irakta yauri bara haibase ina hangjaning bani aikoina ishorda tattana nijari haijari aduna aina nijakhibado matam chana pibi gani haina aikoina thajaba thamba tai Bible na hairi masi aikoigi asani ishorgi wahayase aikoigi asani ishorbu yangjaraga aikoina asum hanna प्रार्थना तौजखिबदो मधु अखोगी हाइजबदु मांगना ताबीद्रे हाइबगी खुदम नते अखोइना थाजब थमगदौबनी मधुदी अखोगी प्रार्थना की मपाना ईश्वरगा अखोइगा इतत ततना मरी लेनरिबनी हाइना अखोइगी निजबदो मांगना मतम चाना पिबिगनी हाइना अखोइना थाजब ताइ असुम हाइना तौबसिना अखोइदा इंगथबदो लेगदौबनी अखोइना खंगमिनगदबदी हराउना पुनिंग इंगथना लेगे खल्लगदी अखोइगी निजब हाइजब पुंबा ईश्वरदा खंगहनसी अवाबदुदा हेना खंथगदौब नत्ते अदुबु अखोइगी हाइजबसिदा मांगना अखोइगी दमक वखल तौबी हाइबसे थाजब ताइ मतम चाना मांगना पिबिगनी हाइना अखोइ थाजगदबनी मतम मदुदा ईश्वरगी ओइबा इंगथबदो अखोइदा लेगनी ईश्वरना पीबा इंगथबसिगी ख्वाइदगी अफबदुदी करिनो हाइरगदी ताइबंगपाना पीबा इंगथबसिदी मरम अमगी दमक्ता मतम खरतगी ओइबनी अदुबु ईश्वरना पीबीबा इंगथबसिदी करिगुमा मरम अमगी दमक फिबम अमगी दमक ओइरोय मतम पुंबगी ओइना लेंगदना लेगनी करिगुम्बा अमदा माइ पाकपा मही यानबा मतमदा इंगथना लेबदुदी मदुदी ईश्वरगी ओइबा इंगथबदु नत्ते अदुबु अखोइना निंगबा काइबा मतमदा माइ थीबा मतमदासु इंगथना लेबा ngambaduni ईश्वरगी ओइबा इंगथबदी अखोइना इंगथना लेबसे अखोइगिदी थौनानी अखोइगी पांगलनी अथोइबा लानमी अमगुम्बनी मतमदुददी मसीदा अखोइना अंगकपा थबक तौबा ngami मसीदा अखोइना लौसिंग सिजिनबा ngami अखोइगी वाही वाता थबक थौरम पुमनमक्ता पुनिंग चंगना चुमना पांगथोकपा ngami अखोइना खंगी मदुदी प्रभु जीशुना इंगथना महागी थौगलदो मपुंग फाहनखिबनी महागी अवाबा लांगतकनबा अमसुंग निंगबा काइबा खुदिंगदा ईश्वरदा हाइजादुना इंगथना महागी थौगलदो मपुंग फाहनखिबनी नुंगसिरबा मरुपसिंग इंगथबा लेत्रबा पोथाफम खंगद्रबा पुंसी हाइबसे अखोइगी मरकता कनागी मफमदसु थोक्तबा ओइसनु मसी यामना किनिंगा ओरबा अवाबागी पुंसीनी
ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕꯒꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯗ ꯑꯣꯏꯔꯛꯂꯕꯗꯤ ꯏꯁꯣꯔꯗ ꯍꯥꯏꯖꯕ ꯑꯃꯁꯨꯡ ꯅꯣꯟꯖꯕ ꯑꯗꯨꯒ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯍꯦꯟꯅ ꯅꯛꯁꯤꯟꯖꯁꯤ ꯃꯁꯤꯃꯛ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯩꯈꯣꯏꯗꯒꯤ ꯄꯥꯝꯖꯕ ꯄꯨꯟꯁꯤ ꯑꯗꯨꯅꯤ ꯖꯤꯁꯨ ꯌꯥꯎꯗꯕꯤꯗ ꯄꯩꯁꯥ ꯄꯥꯏꯔꯒ ꯀꯥꯔ ꯇꯣꯡꯂꯒ ꯍꯔꯥꯎꯕ ꯏꯪꯊꯕ ꯄꯨꯟꯁꯤ ꯑꯣꯏꯒꯅꯤ ꯈꯟꯕꯤꯒꯅꯨ ꯃꯗꯨ ꯑꯔꯥꯟꯕ ꯋꯥꯈꯜꯅꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯍꯟꯕ ꯌꯥꯕ ꯅꯣꯔꯣꯛꯀꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯄꯨꯟꯁꯤꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯏꯪꯊꯕ ꯄꯨꯟꯁꯤꯗ ꯍꯤꯡꯒꯦ ꯈꯜꯂꯒꯗꯤ ꯁꯨꯞꯅꯇꯒꯤ ꯖꯤꯁꯨꯗ ꯅꯛꯁꯤꯟꯕ ꯈꯛꯇꯅ ꯏꯪꯊꯕ ꯄꯨꯟꯁꯤꯁꯦ ꯐꯪꯒꯗꯧꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯅ ꯅꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ